Adobna horror history mayam ama tabiramani. Adubu ngasigi horror history asi tarba matungda adobna lai thabi leiba ngamgani habasi thajade. Maramdi ngasigi wari asi world gi khwaidgi popular oiriba horror legends singe manungda ama oiriba Annabelle doll gi asengba warida base oiba warini. Annabelle haiba wari asi 1970 da Donna kawa nupi masamana nurse tamba hoglakpada mahaki mamana mangonda antique doll ama gift oina pibadagi haurakibani. Donna haiba nupi macha asi angang oiringaidagi lai thabiga sanaba yamna pamjarami. Maram aduna mahakna college kara fau lai thabiga sanaba yamna pamlami. Mahakna nursing tamlingai matamda NG kawa nupi macha amaga roommate oina apartment amada punna leminarami. Donna mahaki mamana pirakpa gift adu yamna pamjarami. Mahakna college tagi halaglaba matungda lai thabi aduga wari kaya amasu sanarami amadi tumba fau punna phabung amatada tuminarami. Numit kharanigi matungda nongma Donna college tagi halakpa matamda mahaki lai thabi adu mapanda leiba sofa amada taaduna lerami. Adubu mahakna college salamdaida lai thabi adu mahaki fau mathakta thamlambani habasi mahak ningsinglaki. Wafam asi Donna khudakta NG da tamlubda NG nasu lai thabi asi thamlamba mafamdagi atoba mafamda leiramba asi mahakna su mayamlang notice tawkhre haina hairakhi. Numit adudagi makhoi anina lai thabi adugi moment singda yamna munna yengba haurakhi. Makhoi anina yumda lakpa khudingi lai thabi adugi position adu hongduna leirami. Makhoi anina college salamdaida lai thabi adubu room aduga thamlami adubu halakpa matamdadi lai thabi adu room atopa amada leirami. Tapna thokdoksing asi henjilakpa haurakhi. Numit kharanigi matungdadi thokdoksing asi amukka hena akibagi masak oiba haurakhi. Nongma ahing ama Donna mahaki lai thabi adubu chian mathakta thamlamlaga phabungda tumba changlakhi. Ahing nongjaida Donna karigumba posakma situna satpagi makholama tarakpadagi mikap thoglakhi. Mahakna mamit adu kufet kafet pangthoktuna yenglobada lai thabi adugi mangak samadu leithorakpagum tawrami. Donna ikhang khangudana leithoroktuna yamna munna yengduna leiriwa lai thabi adugi mamit adu urubada yamna akiba ma poglakhi. Khudakta mahakna hogatuna lai thabi adubu mapanda thariba sofa adugi mathakta thamlamlaga amuk tumba changlakhi. Thogdok adudagi numit khrani haukraba matungda yum adugi manungda tawhidaba thogdok kaya ama thokpa haurakhi. Nongma numidang ama Donna amadi NG na college tagi halakpa matamda makhoigi apartment adugi corridor da makhoina che mayam ama chakhaiduna taaduna leiramba fangnakhi. Amadi che khudingi angangi handwriting da help me haiduna taaduna leiramba fangnakhi. Amadi corridor adugi aruiba kachinda NG gi thong manakta lai thabi adu ngaduna leirami. Che adu parubadagi makhoi anida yamna akiba ma fawrakhi. Donna lai thabi adugi manakta sangsilaga yenglubada mahakna okhibadu mahak masamak thajaba ngamkhide. Maramdi lai thabi adugi machin adu ina pungtei teirami amadi masam adusu ina punglup lupami. Thogdok adugi matungda makhoina anakpada leiba church amagi priest kauduna yenganbada priest aduna lai thabi adu possess oiba lai thabini haibadi lai thabi adugi manungda thawai ama yauduna leire haina hairakhi. Priest aduna thawai aduga wari sanarubada thawai aduna hairakpadi mahak chahi tareta fariba nupi macha amani amadi mahaki maming Annabelle Higgins kawi haina hairakhi. Amadi mahak Donna amadi engineer leiriba apartment adugi maningda car accident amada sikhibani haina hairakhi. Annabelle na hairakpadi mahak Donna amadi NG ga leiminabda yamna nungaiba ama phawi maram aduna mahak makhoiga adum leiningi haina hairakhi. Donna amadi NG na Annabelle gi wari adu tarubada mathawai yamna nungai khide maram aduna makhoina Annabelle bu makhoiga adum leirasanu haina hairakhi. Donna na chahi tareta fariba nupi macha amana kanada kari tawrugani haina khankhi adubu mahakna lauriba decision adu aranba decision ni habasi mahak khanglamde. NG gi lu koba boyfriend ama leirami mahak marakta makhoigi apartment aduda leibasu laklami. NG na lai thabi adugi maramda lu da tamlubada lu yamna kirami amadi asumna hairakhi. Lai thabi adu aina ahanba ubu numitagi mong ama tawi aina khali amadi nakhoi anina lai thabi adu nanakta thamlibadu thamaningde haina hairakhi. Adubu makhoi anina yaramde. Nongma ahing ama luna tumlubadagi mikap tholakpada masa adu lengba ngamdabagum tawrami.
Lu yamna kirami amadi mahakna angang amana kapagi khonjel ama tarakhi. Mahakna makhong lomde yenglubada Annabelle doladu mahaki makhong manakta leptun leiramba uki. Amadi laithabi aduna mahaki matabakta chongkhalaktuna mahaki makhori adu kanna kanna metpa hawraki. Ado ubada lu tikimanduna wanthaduna taakhi. Adubu mathangi nimit luna gyan taraglaba matungda Annabelle dol adudi donagir manungda leiramba uki. Mado ubada ngarang dang mangunda thokiba thogdosing adu mangra natraga asengbada thokiba thogdokra haibadu maha confirm ama khangkide. Nongma lu amadi NG apartment aduda makhoi ani tama leirami. Ikhang khangaudana donagirum manungdagi karingba posak ama yamna kanna taakibagi makhol ama tarakhi. Makhol adu tabada luna apartment aduda huranba changlaba haina khanki. Lu kudakta hukatuna donagirum manungda sangki. Adubu rum manung adudadiri kanamatasu uba fangkide. Adubu Annabelle dol adudi Maktada taduna leiramba uki. Amadi luna nupi macha amana yamna kanna kanna nokpagi khonjel ama tarakhi. Nokpagi khonjel adu ngarang mahakna mamangda takiba khonjel adu oirami. Luna mahaki maningda kanagumama leptuna leibagum tawrami. Adubu maning onthoklaga yenglubada kanamata su leiramde. Ikhang khangaudana lugi mathabakta yamna kanna narakpadagi mahakna paiduni yenglubada mahaki mathabaktagi I chentharakhi. Matang aduda NG suru manungda sanglakhi. Adubu NG na lugi mathabakta kanaguma mana yamna sathina khotkebagi dakfam mayam ama taduna leramba uki. Thogdog asigi matungdagi dona amadi NG na wafam asi yamna lurakadawri haina khankhi. Maram aduna mafum adugi afawba paranormal investigator Lauren amadi Edwardin gi mateng lawki. Investigation tawpa matamda makhoi anina laithabi adugi manungda yauriba thawai adu chahi tare da fariba nupi macha amagi thawai nate. Laithabi asigi manungda yauriba thawai asi nupi macha amagi thawai sajinaduna leiriba yamna fataba thawai amani habasi khangba ngamki. Amadi thawai asina pamlamlibasi makhoiga leminaba nate. Mahakna pamlamlibasi donagi haksangda sangduna mahaki oibani. Lawrence na makhoigi apartment adubu exorcism tawramlaga dona amadi NG-dagi laithabi adu lawduna mafam adudagi chatkhi. Numid adudagi dona NG amadi luda thogdoksing asi amuk hanna thokidre. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habsiga loinana yangkupam loyangan bana mayam pumnamukti kainabagi yathang nizari.